JIRIBAM district ki apikpangang yauna miyoi nipan tamthina hathibagi thodokta chenaba singfaganaba security forcing na chathariba search operation peningai oide mihana sida chenariba kokimar militant singfagatuna misi asigi achumba justice fanghanbiu haina Borobekra police station da changjafam loduna leiba miyoi singna phongdorakli Borobekra police station da hangba relief camp da changjafam loduna leiriba N Biramohon Koba miyoi amaga impact news na telephone gi kuthang da security forcing na chathariba search operation asigi matang da hangba wahang da mahakna Kokimar militant sing fagat na ba security forcing na chathariba search operation asisu Jakurador part 1 2 Durgapur Gwakhal hairiba area sing asigi akoibada ayamba chathaduna leire Masigi mathakta Kokimar militant sing na leiramba yaba Tupidor Thangboy Punji Papa Beng Behunveng Dola Khan Phailen Punji Bungmun Tuisolin Phailen Thang Chaudhary Khan Lama Batangkhal hariba khul sing asiga nakna na leiriba Assam ki area sing da so search operation asi chatha haningi haina phongdorkhi Loinana Borobekra police station da changjafam loduna leiriba Maitei sing busu police station asidagi mapan thokhandana thamba amadi Kokimar sing na Borobekra area da ayat apan pidana chathok sasen tawhalli haina pendaba phongdorakli Amarom da mafam asida leiriba miyam sing asi wakhal leina poklakpa yana leire masigi mathakta anaba miyoi kaya yaubana leingak nasu ahenba mityeng changbiu haina phongdorakli